MLA Paunam Project Mahakna Paiba Manipur Development Society MDS Chairman ki fam thadokre Ahing nongyay de sit ki ba akan manong lay nung sitna Manipur ki tongan ba mafam sing le yom kontra humdok tu na mang tak han kre Manipur ki ising pangliba mafam singda achoba water conservation project sing paikhalagani haina Chief Minister Nongthaman Biren na haikre Union Minister of State R.K. Ranjan na ribon kharakak kendal khara chukatuna thauram yauduna leire ngamkhai ki issue loisinba pamdre haina MPCC na maral sirakle Imphal Hospital da laying duna laiba Myanmar machakaya da mateng pangbani haiba ain na kaina Imphal da lairamba Myanmar macha amma fare amadi lamlaki sa ujek amasung akoibagi khal yokhatpa amadi ngak senba mathau taraba sumaduna mioibagi hingnabaga matik narabadi yare haidi Kurumjari IS News ki Manipuri pau miyeng tabiri bapumna makpu taram noksari COVID-19 dagi ngak thokna bakut toin hambiyu hand sanitizer siznabiyu mask upiyu phitaru ki distance thambiyu yarbema khai vaccine do suna kap thokpiyu section mana pumna maki yai phabani housing mapung hoiba pau bizari BJP ki mirefama oiduna wangjing tentha kendra dagi mikhalda mai paktuna MLA oiriba Paunam Brojan mahakna paiba Manipur Development Society MDS ki chairman gi from dagi ngasi resign to khrei mahakna from thadokpagi cherola du Chief Minister Nongthaman Birenda bisin khra hairi banbaya badi handak langthabal kendra gi MLA Karam Shyamsu Manipur Tourism Corporation Limited ki chairman from dagi resign to khraba matungda hairo kendra gi MLA Dr. TS Ratish Shyamsu advisor to CM gi post gi resign to khibani Paunam Brojan tharaga hojik phawbada magi from dagi resign to khiba BJP gi MLA si punna ahum sukhre ngarang ahing nongai matung pung tarani thoi makai khare helak padege hauraga ahing gi pung ama khare henba phawa Manipur gi mafam kaya maru oina Imphal amadi masigi akoibida sitkiba akan menong leinung sit amaram oiraga mafam kaya da yum kai kaya humdokhiba gi paw lakle chawrangna minute tara mangarom sitkiba akan menong leinung sit aduna maram oiraga Imphal West ki manung chana leiba senjam khunau amadi senjam chaprauda yum kuthra rom humdokhiba amang ata kaya thoanki Imphal East ki manung sana laiba awang posangbam dasu ahing nongyai de sitkiba akan manong leinung sit aduna maram oiraga yum kai kaya humdok khiduna mangata kaya nanghan ki hairi misimina amade sogopan nangkhibagi paudi leite Imphal manung gi ayamba mafamda nong leinung sit aduna maram oiraga mutkhiba mai ngasi ayu pung 13 helaba fawbada mafam kaya da mai laktabadagi miyamna awaba kaya mayokna ki Chief Minister Nongthaman Biren ngasi singda damda hojik pakhaliba tongan ba choba project sing hakthengna na chatuna yangsin khrei yangsin khongsat aduda Chief Minister na hai pakhaliba project sing asina tanglaba singdagi ising asi ngak senuna thamangam lagani Manipur gi ising phangliba mafam tung koina leptana ising phanganduna thamnana ba achoba water conservation project sing paikhalagani loinana lengak asina catchment area singda umang kok thokpa thingnana ba khongthang su lokhalagani haiki ngasigi yangsin khongsat aduda PICD minister Laisangthem Susindro amasung mari leinaba department ke makok thongba official kaya su saruk yaki Center na hairak pa kudingi apabata kantaba tawdana haji huzur haina tawba miyoi singna lengak paiduna lairabadi lamdam asigi ngamkhai khak natana hiram kuding makta phibam soklakani haina Manipur Pradesh Congress Committee na phongdorakle asi Imphal ge BT rota laiba Congress baban na pangthokhiba pawgami mada
MPCC की वाइस प्रेसिडेंट हरेश्वर गोस्वामी ना वफमसी फोंदोकलदुना मखाताना हाइकी मणिपुर की इंटेग्रिटी दा सोकदब थबक पाइखलकप मतमदा थेंगबा ngamba हानगी चीफ मिनिस्टर ओक्रम इबोबीगुम्बा अमना लुसिंगबा लेंगाक अमा तंगाई फदना दरकार ओइरे हौजिक यूनियन मिनिस्टर ऑफ स्टेट फॉर एक्सटर्नल अफेयर्स ओरिबा आर.के. रंजनना कांग्रेस पार्टी द सीब मराल सिंह अदुगी पखोम पीरेदुना हरेश्वर गोस्वामी ना हाइकिबदा MP आर.के. रंजनना समजिन साजनबा वांगांग सक्तुना पुवारिबु लान्ना लमजिंगबा हाइबसी अरानबा अमनी ट्रीटी ऑफ यंदाबोदा कबो वैली की वाफम पंदे बर्माना मणिपुरदा कबो वैली की कॉम्पेंसेशन पिरमबगी मतंग थेंगनदे जवाहरलाल नेहरूना कबो वैली की कॉम्पेंसेशन कोक्थोखिबगी वाफम थेंगनदे इंडो बर्मा बाउंड्री एग्रीमेंट तौनबा मतमदा मणिपुरदा प्रेसिडेंट रूल लै हाइबना चिंगबा वाफम सिंह आंगदुना लैरे लाइबग यामना थीरिबदी आर.के. रंजन असि चही अहुमलम यूनियन मिनिस्टर ऑफ स्टेट एक्सटर्नल अफेयर्स पाइरबा फाबदा ngamkhaiगे डिस्प्यूट सिंग असि लोइसनबगी महुता कांग्रेस पार्टी दा वनसिंदुना ताइनदुना लैरि हाइरदुना हरेश्वर गोस्वामीना यामना ngakलिबदी हौजिक फाबा महक ngamkhaiगे वाथोक सिंग असि लोइसनगनी हाइबा वाफम थमद्रि रिबन खरा का कैंडल खरा सुखतुना थौरम यावदुना लैथोकले मियामगे कानाबा थबक खरा तौबिरमु इसागे असोइबा गुपसिनबा होनबदा अतोपदा ताइसिनगनु हौजिक सुमतम लैरि इसाना सोइरे खंगलाबा बाउंड्री दु अमुक्ता सुमथोकपिरमु ngamkhaida sambal khaba matamda कांग्रेसना अथिंग थम लैते अदुबो असेंग ngamkhai adu khanglaga sambal khabiyu haijabani haujiksु नारोंदा लेपलैतना ngamkhaigi sambal khari haba se mipum tingna khangnarabani haiki iba asigumba scandal sing kari sing ase aigi matamda thokpo rongani maduri mana thangamani ga ina koinana akoi law court ta chappa che ya da gum taw maming ga pandaba yam hai singba saba haida nuba tho dong nung ngang kai wasami nang nang yu ya ayu ya ni namun nang nang nasai tithium da da bu da nang ko beli bi thot me do ai ya ya hai ma su ngang ibungo na da ibema amani ga yam police tawba yam awang wa thaki ai makha da kumda ning ge ga sigumba mawong thong singse masi yam pende kai haiba revenue department ni chief minister tigelba scandal sinda ai matamda thopan ayam ni ma khanam ni ai matamda thoga kari gi da makta huji bogda ai mon notice muk lakta no ai mon ko khulata ba no mon handaba no masigi madanga di senior leaders in tanaraga koi akhang ai sing tanaraga kan temok port no bi da makta thoram to dun lai ma amagi adu gi adagi haiba amada mata shan amada mato to base manipuri praja miyam se koi pangdabani manipuri praja miyam si ai koi tapi batam bi number saru cham he na tapi batam bi number mayam ama lebani leithok leisin to dun leidu shopudi hodi chu matam leiri aduna manipuri boundary gi sayen na basi lotion biu sayen lotion bi khawdi haiba kenching sing si lebiu loina कांग्रेस ना बाउंड्री फेंसिंग थावदा येत पलेते एखोय ने यानिंग दबगी तरी नो हाय मतमदा येनरी बदला दन पुदा सादल पसे येनबा लोशन थाबिउ इम्फाल ईस्ट डिस्ट्रिक्ट की सीडीओ टीमना इम्फाल वेस्ट डिस्ट्रिक्ट की मनुंग जना लैबा ललामबोंग पुंग मखोंगदा चेकिंग चथबदा म्यांमार दगे आइन काइना चंगलकपा फॉरेनर अमा फागतख्रै ngarang numidang pung 12 minute kunanga chatpada mioi ado fabangam kibani hairi faraba म्यांमारीज adu zohen jahi kunchani toy chawangti village tamu kayai म्यांमार दगे नि हाइरि फारबा जोहेन दगे मोबाइल फोन अमा अमदि सेलोइना lupa lising kunmanga lupa chama yangkai fagatki फारबा मियो ऐसे इम्फाल दा हौखिबा था अहुमरी असि चेचांग अमत पाइदना लेरंबनी हाइना पुलिसना हाइरि महाकना हौजिक इम्फाल हॉस्पिटल दा लायेंगदना लेबा म्यांमार मचा कयादा मतेंग पांगबनी हाइबा वाफम पुलिस दा फोंदोरखी हारिबा थबक असिगिदमक मोरेदगे थांगसै कौबा मसागी सही यांखै सुरबा अमना महाकपु नेकपनी मखाताबा आइन गे ओबा थबक लखननबा इम्फाल बीएस दा सिनख्रे हाइरि तमेंगलोंगी जेलियट वाइल्ड लाइफ सेंचुरी का मरी लेना लेंगाक न थोकिबा नोटिफिकेशन हंदोकनबा जेलियट वाइल्ड लाइफ सेंचुरी अफेक्टेड विलेजेस JWSAV कमिटीना डिमांड तौरकली हिरमसिगा मरी लेना ngasi प्रिंसिपल चीफ कंजर्वेटर ऑफ फॉरेस्ट एंड हेड ऑफ फॉरेस्ट फोर्स PCCF एंड HOFF ता मेमोरेंडम अम पिसिनख्रे हाइरि JWSAV सीना
pisinkiba memorandum aduda pallibadi Zelat Wildlife Sanctuary semgat sagat paga mari lenana thokiba notification sing niyom gi matung ina regional language chamada thoknana ba haiba wafam lengak na ngakide amadi thokiba notification sing mari lenaba khunja singda khanghan khide haiba wafam yauri Wildlife Sanctuary asigi damak lengak na loksiliba lamsing asi mari lenaba khunja singi ayaba yaudana loksin maramna lengak na thokiba notification adu handokpham thoi Lamlaki sa ujek amadi akoibagi khal yokhatpa amadi ngak senduna thamba haiba si matau tai adum oinamak madubu samkat sagatpa amadi ngak sena ba hotnabada miyoibagi hingnabaga mantik na roidebani lamlaki sa ujek amadi akoibagi khal ngak nana ba hotnarakpagi mingda sanctuary asigi manungda khundari ba singda chauna akaiba pire hana memorandum aduda makhatana palli Imphal West District ki manung sanba Imphal Police Station konba North AOC amadi minuthong paringda bhara sanba ka taruk mai na chakpatagi lupalak kunmari henbagi property amang ata thokre police tagi phangba pauna hai thodok asing asinung tilpung taranithoi makhairom taba matamda North AOC paringda leba Century Cement haina thaba dukan amagi mathakta sanba bharagi ka taruk khangaudana mai chaklakhi bharagi ka singasi Dr. Azmir Kauba Myoy amagi mingda laibani ka taruk asigi manungda ka ahum amade hotel gi mawongda bhara lawbani ka ani amana kwakta wat number 2 dagi Pukri Mayum Sirasuddin na lawbani aduga ka amana Kairak Dam dagi Amita Sasamna lawbani mai saklak liba asina Amita Sasamna lairiba ka adudagi horakhibani mai saklak pamata maduda hairiba ka taruk asida myoy amata laitabana asok opandi yaukhide adubo anak pada laiba myoy kharade minor injury oibadage Rajmedi City da laikanakhi Manipur Fire Service Department ta mai sakpagi pau hek phangbadage Fire Service Department ki gari taruk mafam aduda laktuna mai muthatna ba honakhi chawrakna pungkhai amarom sakliba mai adu muthatlabasu mai khu omkhatuna lairiba adu mapung fana control tawna ba hotnabada pung amarom di changkhi mai chakpa adu muthatnaba hotnabada manungda Fire Service ki team na hotnaringaida ka manungda leramba gas cylinder amasu pokhai rakhi hairi Miman nadraba singi hak amadi sakthung phangna ba hotnabada ayat papirakpada United Committee Manipur UCM na tumina leithok loi haina lupki president Joy Chandra konthak jamna phongdokre ngasi lamsang thamna pokpi lamdeng khunau da leiba the Western Development Youth Club da UCM na sinduna Composite Regional Center for Skill Development Rehabilitation and Empowerment CRCSR ege mijang makada pangthokiba distribution of assistance for differently welcome awareness program ge thoramda ofamasi Joy Chandra konthak jamna phongdokibani thoram aduda CRCSR ege officer in charge ke SS Rameswari UCM lamsang unit ke chairman Lastram Victoria social welfare department ke extension officer L Bobo amadi CRCSR ege Prosthetic and Orthosis Consultant P. Lenina Thoiba Mithungsing Oina Saruk Yakhi.
Joychandra Konthaujamna makha taraduna mimanadraba singbo amata oiba mityengda yengduna mirakta tilhansi makhoi bisu ningthina lairik tamhanabagi damak matik saba potlam sing mahai loisang singda thambiyo amadi mimanadraba singna nongmada tawgadori ba thabak thorom sing adu takpinaba loisangama lengakna thambiba mathau tai haiki Social Welfare Department ki makhada leba District Child Protection Unit Imphal West na sinduna namit ini ki oba child care institutions ke staff singi oba capacity building program ama ngasi Imphal ge chingmairong da laiba TRI hold up hodokre capacity building program adu minimum standard of care and protection under Juvenile Justice Care and Protection Act 2015 and its Amendment Act 2021 haibasida pangthokpani Hagdokpagi tharom aduda Social Welfare ki Joint Director Banti Singh Konthaujam DCPO Imphal West Yurembam Indramani Singh amadi Social Welfare ki Deputy Director WP Binobala Nomai Kapamna athobe mithunglen thorom mapu amadi akhannaba mithunglen oina mathang sitna saruk yakhi thorom adugo mari lenana Joint Director Banti na hai Manipuri lariba child care institution singna mama mapa leijadraba tola taraba angang singbo afaba chinjak pija pithak tawba khaknatana mentally mapangal kalhanaba honafam thoi child care institution singda mathau tawriba stakeholders singna angang singbo mataw karamna luna chana nungsina loina gani habadu Thidoktuna honagadabani angang singe safana bagi damak amadi yaifana bagi damak tongan tongan ba hiram singda yang sinduna madu fanganaba honabigadabani ngasi pangthok liba tharam asina staff singda adukimati kanaba pibang amlagani kana laijadraba tola taraba angang singbu institution sing asida staff singna mataw karamna loinagani haibasi hena khangjinduna makoibu luna chana loina bangam lagani ekhoina kana laijadri haiduna makoibu inthoklabadi khunai asida thong manana hingbagi wakhalol asi thabak to onthok pangam loi maramaduna makoibo hanthaba mit yengda yengloi dabani haiki district Program Hagdokpa nimit ki technical session da protection officer in charge DCPO Imphal West M Sarda Devi legal cum profession officer DCPO Imphal West Khaidem Premjit Singh amadi Saragi program manager Gyani Lakshmi Thongamna resource person oiduna mari leinaba wafam kaya thamki Manipur da haukiba pungkun mari asida miyoi ahum nauna COVID positive oikre hariba pungpham asida punna sample nifunipal test tawbada miyoi ahum positive oiba thengna khihana COVID-19 command control room na zero amada hairi miyoi ahum asigi manungda Thobal Nursing College ki mahiroi ama yauri mamang sahi gi August kunna thoida Thobal district ki Chandra Khongdagi COVID-19 positive oiba miyoi ama RIMS ta laikidaba adugi matungda ngasi nauna amuk Thobal district hospital la laiba nursing college ki mahiroi ama positive oikibani mahak hokibani thokaba da nursing college ki hostel da lairakpani Mahakanak naruba miyoi taramanga ngasi test tobada makhoi loinamak negative oikhi amaramda positive oirabi nupi mahiroi adu masagi mayum Churachandpur da home isolation tawraga thamnanaba khanghan khre hairi ngasi miyoi ani laina asidagi fagalaktuna discharge tawki hojik state asida active case nipan leire Nipal gi matungda khwaidagi masing wangbo oina hokiba pungkunmari asida India da nauna miyoi lising tarani thoi samanga marfu COVID positive oiba thengna khre
laina sin maram oiraga mioi kun mapan lekhide phagalakpagi changchada marfudra nipal 10.3 hantharakhre apunba confirm case koti mari lakh nifuni pal lising yang kaitare chamapan marfudra ni thoi yaukre active case masingna lising humpumanga chani marfutarukta hengalakle laina sin maram oiraga lekhidaba apunba mi gi misingna lakh manga lising kuntrama thoi chani kuntra yaure laina sidagi naba faduna research tokiba apunba mi gi masing koti mari lakh nifuni thoi lising humpuma thoi samari humbadra taruk yaukre laina sidagi ngak thoknaba vaccine kapthokiba apunba mi gi masingna koti chani kun lakh humputaruk lising kuni pal hele malem gi oina covid lesson na khwaidigi hena soalaba leibak singi manungda USA na ahanba India na ani suba amade France na ahum suba da leiri awang nangpok state singi oina su Assam na ahanba Mizoram na ani suba amade Manipur na ahum suba da leiri Indian Red Cross Society IRCS Jiribam District Branch ke chairman na Lusimutim amana ngarang ahing sitkiba nonglei nungsita awabanang laba yum amada chatuna mateng pangkhre IRCS Jiribam District Branch ke chairman Lusimutim aduna ngarang nonglei nungsita yum humdokraba imung aduda tarpaulin mosquito net hygiene kit asina singbasing mateng pirambaga loinana yum adu semsen sajinbadasu saruk yakhi Congress Lusingba Rahul Gandhi bo conviction P Kiba Amadi MP Obedegi disqualified Tokiba Dugi Mayokta Thobal District Congress Committee na Khongjang Jangsin Kre Jai Bharat Satyagraha Sabhagi Makhada Thobal Atokpam Dalaiba District Congress ki office ta pangthokiba khongjang aduda democracy is in danger haina thaba banner ma susizina ki mifamada Thobal District Congress Committee TDCC ki president Nomaithem Lukhoina haikibada Bharat ki itihas da amukta thokidriba mawongda Congress ki lusingba Rahul Gandhi bo Gujarat ki court amana chahi ani fadok pi khiba amadi pungkun mari ki manungda MP famdage lauthokiba pre plan manba thong asige mayokta lebak asige democracy da na thazaba Congress Party na leple laibak asigi tungi yaifnabagi amadi miyamgi yaifnabagi damak parliament ta lairaba micham miyamna LIC bank ta thamkiba sanpam singh kadai da chatkre amadi Prime Minister Narendra Modi amadi Adani gi mari karino hanglobada pakhum piba ngamdabadagi Rahul Gandhi da asuk sawa dandi asipina naba sinbani haidaba ngamloi phongdokhi Bharat na yamna wari ngai matamda Congress na lepakpa Madugi Congress ki Paripuri oina huji hawo chathajariba Rahul Gandhi bu democracy leima le khanduna Rahul Gandhi na Bharat ki parliament da akhoi ki pochai kadai chakhre kana khangalami haidra hayu bugi dama parliament da democracy leima le adna Bharat ki ganatantra democracy mayak singal leiyaji khangbanina democracy abijwi afaba thabak tauba natraga tawdabugi mayokta maran piba achumba taw haidra haibasi masi democracy masat thopani haina khalle Rahul Gandhi ji Muslim lining satpasingi seng laba kumhai ama oriba Idul Fitr gi mangoinana lakadauriba Tarnepal Suba Lok Sabha Mikhalda Outer Manipur Parliamentary Constituency da mirep oinaba sem sariba Dr. Alison Abomaina mahaki constituency gi manungsana laiba Muslim singi masjid singda koina chatuna asa athak sing khudol pibagaloinana yaipa paujel pikre asa athak khudol piba amade yaipa paujel pibagi thoram adu Dr. Alison Abomai amade mahaki tongan ba tim singna Jiribam District Masjid Nifu Thobal District Hairok Kendra ge manung chana laiba Nongpok Sekmai da laiba Masjid Tara Khangabo Kendra ge manung chana laiba Sangayumpam area ge Masjid Kuntra amade Wangjing Tentha Kendra ge manung chana laiba Phundrei amade Ukhong Sangge Punna Masjid Taratarukta Chathaki Loinana Iftar gi Thoram dasu asa athak sing zaminaki Dr. Alison Abomaina Muslim singi asigumba senglaba kumhai ama oiriba Idul Fitr ge mangoinana asa athak khudol bibiraba amadi yaipa paujel pibagi damak Muslim Islam singi maikedege thagat pa phongdorakhi loinana naha ama oina miyamgi seba tawnana ba tholakliba mahaki wakhalolbo thagat pa phongdoknarakhi Islam lining chatpasingi khwaidagi senglaba sakhentha Ramadan thagamari lenana
Changamdabi Development Committee Yaripok Changamdabina Changamdabi GP Hanigi Pradhan Muhammad Imran Khan ga kusamnaduna Iftar Party ama ngarang numidang Yaripok Changamdabi mathak lekai deleba Hazari Mayum Lampak ta pangthokre Iftar Party aduda saruk yakiba Andro Kendra MLTS Yamkumar Singna Lambi Thong Sembaga Mari Lenana Social Media gi Kuthangda Lambi Thingmagi Khongjang Sangsilagani Haina Pongdok Pathengnei Masi Miyamna Saruk Yabidana Bahaiki Pangthoki Betaram Aduga Mari Lenana Warol Miyam the Piraduna Mahna Haikibida Zati Furup Kayana Kundaba Andro Kendra Asida Ekoi Amata Oina Nungsi Zanana Amaga Maga Mateng Pangnaduna Hingminaba Asigidamakta Chauthokpa Phawi Asigumba Islam Lining Chatpasingi Ramazan Tha Asina Lakpada Santi Leiba Tangdulai Taba Kendra Ama Mapuna Sembiba Oirasano Haina Pauzel Piki Kendra Asigi Mihut Ama Oina Miyamna Mahakpo Thagat Pirakpa Asigidamakta Su Miyamu Thagat Ki Lakliba Pansayat Mikalasida Jila Parisad Pradhan Amadi Member Singh Khan Bahibasi Zakhotpa Kendra Ama Ohenbada Ohenaba Hotnabada Yamna Mathau Tai Maram Asina Thamoi Singh Namiyam gi Thabak Tawbangam Gadaba Singbu Mihut Oina Thagat Minasi Makna Makata na hai Lambi Thong Sembaga Mari Lenana Media da Lambi Thingani Khongjang Sangsingani Phongdokiba Adu Miyamna Saruk Yabiganu Maramde Bharat Sarkar gi PMJSY gi Makhada Yetnariba Lambi Asi Afaba Lambi Ema Oina Semgatnanaba Lupa Crore Taramathoi Yaure Adubu Tender Tawdriba Maramna Lambi Semba Haudabani Atubada Tender Tawraga Semba Hauragani Matam Khara Lambi Phattabagi Miyamda Awaba Mayoknaba Sigidamaktadi Miyamna Waraudanaba MLS Sam Komana Miyamda Makatana Apple Tauki Lain thumajagi dan poin thamijau ko meyam gi saktiau kuti ya tabanina boy ban bisu ko kupna boy ngasi gidi ai thamjau rege duga meyam atu ai thamkati mati ai ginau Imran sahaga boy jar kan dimai mudi boy saminari tolbinari ado am masu mangon da sinai meyam gi mati ngi wala kaduna ko meyam boy tanaraka ko kunji matam makha amadi meeting ko sinau kisi yawaka Lagliba April ki tangkuni thoi kalen nini panba thangjanimita ibudo pakhang mathokalo Manipur Bhavan Redland Laitum Khara Silongna Sinduna Lining Tho Sanamahi Temple Board ki mijang makhada umanglai ibudo pakhangba ibendo ki thauram ikum ikabada saruk yarugadaba Lining Tho Sanamahi Temple Board ki amaibi penaloi sangyauna mioi mangana sabati mamangasi Silongi da makhongsan kre chaliba khongsat asina malemda choijainana laikhraba ireja singbo tasin khomjin bagi khongthang oina fam aduda Tekta Kaidana Yoba Apaba Kongsat Oira Sanu Loinana Lining Tho Sanamahi Temple Board na Pakhaliba Thabak Thoram Singbo Pumna Magna Support Tawiyo Hairi Maitai Pangal Singi Ramzan Thagamari Lenana Kangabok Zilla Parisat ki Manung Sanba Hayala Bukta Ngasi Kangabok ki Hanagi Zilla Parisat member KS Ras Mohana Miyamda Sana Thaknaba Potlam Singyan Thokre Hayala Buki Kong Pukri Mayata Pangthoki Betauramadada Hanagi Zilla Parisat member KS Ras Mohana Imung Amamamda Thau Thum Zinina Jingba Potlam Kaya Kusinaki KS Ras Mohana Haikibada Maitai Pangal Singi Seng Laba Ramzan Thagi Awaba Kaya Khangduna Laibagaloina It Kitauram Pangthokadoriba Asida Mateng Karadang Tokzabani Miyamna Sutopiratuna Mateng Asibulobi Bagida Thagat Pafungdok Laduna It Kitauram Asina Lakpada Mipung Kudima Awa Ana Laitaba Nungsizanaba Santi Purakpa Nungaya Pabalandam Ama Oirasano Haiki Isi ayaki angabo Jila Parishad ki Kendra ki manungda laiba hailu haiba kungang sigi haiba sinau sing tungoina siang laba Ramzan ki hamagi awaba hangu lai arag asida masinong ningsi manungda pangtokadoriba pungoiba ki thoram asida khajidang mateng oinanaba haiduna aina pegi maikaidagi ngamjaba khara mayam daina District Hospital Thobal gi oina PMJAY amadi CMST ki tongan ba counter mangasi Deputy Commissioner Thobal Ahantem Subasna Hospital asida hangdokre District Hospital Thobal gi Medical Superintendent Dr. W Rohini Kumar amadi Medical Officer Thobal Dr. Wainokul Susar Yaduna PMJAY amadi CMST ki tongan ba counter ama hangdokpagi thoram aduga mari lenana DC Thobal A Subasna hai ana ayag yarokpa matamda lupa lak manga foba kanaba pikadoriba PMJAY amasung CMST gi card asi district asi miyamna matam sana counter asi da laktuna sabi hau card asi sabada middleman singna beneficiary singdagi arembada sel chabagi pau phangi masi thoktana ba card asi sabagi hak lairaba beneficiary singna hak thengnana counter
asida lakduna sale changdana processing charge amata changdana sabiyu disi subasna makataraduna district asigi oina CMIST card sabagi pending kaya lairamba adu hojik subnetagi gas satret lom khaktamak pending laire masisu athuba matamda loisina bahonaragani aduga PMJAY gi oina di district asida enrollment tawbagi chang yamna namely maramasina miyamna Thobal district ki website thobal.nic.in da upload tawraga lairiba lising ani tarama thugi socio economic and caste census CSECC ki data list yengbiraga PMJAY card asi sabai yaraba beneficiary khuding makna athuba matamda sanana bahotna biyu amadi ana ayag yarokpada scheme asi kanaba lobi hau haina makata na appeal tawrakhi Houzi maksi koi si minister hakseng kembang gi oina yamna pending le ramane DC verification da adu ba houzi ka koi chapter mukta ngaisal le verification ka bodo ko circle manga sida issue koi athu boda wol loirani haina ime yamna thamjage adu ba yamna maru oi ba mana koi gi pradhan mantri gi PMJY scheme se koi Thobal district ki oina houzi enrollment jam nemba adu PMJY scheme gi phaida gi nungai badi koi gi 2011 gi socio economic caste census sida yauragadi koi gi PMJY card सावजे दुम यारिने अदुबु मयामना सोशियो इकोनॉमिक का सेंसस सिदा मकोगी मुंगी मी सिंजे यावी यावी खंगदरा खंद्रगा यामबा CMIST कार्ड साबुखिबा यावी अदु अप्लाई तौदबा मयाम Thasigi kulum de state ki thakta pangthokadori ba khongjom lal ningsing numit khongjom de gi sem saba pumnamak loisilak pakaloina na ngasi palan thorom asigi full resel pangthokre Manipur ki governor Anusoya Uike amasung chief minister Nongthamam Birenna mathang sinna thorom gi athoibe mithung amasung thorom apu oina saruk yagadori ba itihasik oiraba khongjom khebachingi war memorial complex ta pangthokadori ba thorom adugi full resel adu Manipur police department ki additional DGP S Kailun deputy commissioner Ahantem Subas amasung Thobal district police ki SP Jogasandra Hobizam amasung atai state amasung district ke makok thongba official kayana saru yakhi Bangladesh ki Silet amadi atai mafam kayada Manipuri kaya marum khundari maitai singsu khundari maitai singi phajaba culture amade sports ki pau kaya taba phangli adubung ngasidi Manipur da thonglaba matam asida Manipur ge Kangla Sanamahi Kiyongi Laisang amadi Komalampak main stadium ge phajaraba saktam sing urubada angakpa po I haina numit mangani ge khongchata Manipur da lakliba Bangladesh ge advocate Sudip Ranjan Roy na phongdokre Bangladesh ki Siletta poglak chaurakhiba Sudip Ranjan Roy lawyer ama oibata natana miyam gi thabak thorom kayada saruk yariba social activist amani Manipur ki senglaba laifam sing amadi historical background laiba phajaraba mafam sing yengnabagidama ngarang namidang mahaki loinabi Suma Roy Chaudhary amadi macha singa Imphal da thunglakibani advocate Sudip Ranjan Roy amadi mahaki family na Imphal da hek thunglabaga Ipak Films Production Manipur ki secretary amadi producer su oiriba social and cultural activist Rakesh Nauremna Manipur ki iyong da saba Firol Singh khudol tamduna Bego Hotel da makoibo harau tayam okhi hairi social activist amuka maina khangudana laikhidabada kadana awaba phongdokpaga loinana laikhidrabagi imung manungna nanghoriba awabada su saruk yari haina kadagi secretary information and publicity na thokpa serolamana hairi laikhidraba amuka mai tongan tongan Manipur gi civil society organization da maru oiba thodang kaya lauramba Manipur gi yamna maru oiba luchingba mani mahak rongmai naga people's organization Jelyangrong union Assam Manipur amadi Nagaland gi president gi thausu puramki mahakna hinglinge matamda Manipur gi apunbagi saktam ama sagatnaba achauba thodang su lobiramduna singamadi tamdalai riba furup singda henna nungsi chanaba chakhatnaba kanna honaram khiba misak amani mahakna laikhidaba haibasi Manipur miyam gi oina achauba mangjaba amani laikhidrabagi thawaina mapugi lekol da ingna sikna nungaina leba oirasanu haina zeroraduna makhatarakli
Mapalamgi achauba company kayana tongan contract sing lokibana center na state asiki chakhat khongthangi damak tongan ba project kaya ge sanpham kaitharak labasu thoina kana phum khangandre local partner yaudana project ki thabak thoram sing paikhat piganu haina indigenous peoples forum manipurna lengak amade central authority ki mityang singsilakli hiramasigi matangda ngasi manipur press club da pangthokiba pawmisinga unabada IPF manipur ki president asang kasarna phongdukibda state asigi tongan bazakat khongthangi damak center na project kaya paikhatuna phan kaya sanction torok labasu mapalam ge achauba company singna project singe contract pasin kibana lamdam asigi senmit londa thoina kana phom khangande masidanatana project sing asigi kudong chaba sing yelhomi sing da piba ki mahutta mitop sinmi sing da pikre asang kasarna makataraduna state asigi development ki damak paikhalak pa thabak thorong kaya lamdam asigi senmit londa kana hanba amade yelhomi sing da Panghan Pam Thoe, Maram Asina, State Asigi Development Kidama, Kaitarakpa Project, Contract Sing, Yamdrabada Sada, Humudrani Twide, Rajab Tauduna, Yelhomi Singda, Kudong Saba Piu Haki. Manipuri lepa kitama praja kitama the peak benina Manipur praja Manipuri singna akwai Yelhomi singa base habak se paisalaga suraga leiraba tarade masigi kana base Manipur apunbada revolving ama mayamda base sugadori yaukadori bene hajariba adubu masigi facility se akwai phamdarabanena hoje akwai wa awabagi takat lakre awabagi tanjada akwai leire maduna aina government da appeal towning madi 75% say any project center digi mainland digi whatever atopa digi international digi will be lapu kada local people sigi tambakta 75% reserve togiba aduga employee masigi labor thabak tothopa matamda garigumba mapang gi mina achoba 500 300 crore paisu local gi farm local gi contractor local gi mi singa partner oina men jamina ba partner oina se mandatory ko hen ba pame madu to view madu gi policy se view madu gi plan to view hai se indigenous people forum Manipur na akoi lengakta masi appeal to jabani Paugi Marathana ten black amatang luxury Hima ibe ma kunthok hanbi harawa pauze Hima ibe ma kunthok hanbi amadi ipa ibunga thangsingang wini tho anigi kumsi kumja harawa lakliba April ki tang kuni thoi kalen gi ni panba thangjenoi tagi hojaraga me gi tang ni kalen gi tarani thoi ni panba leipa kokko nimita lairoi tan jegani loinana April ki tang kunthra kalen gi tarani panba nomai ji nimita hima ibe ma amadi ipa ibunga anina kongba lamyingba sabal lam thokko nimit thokle me gi tang ama kalen gi tarama thoi ni panba nithoka ba nimita kanglei chanaba nimit thokle me gi tang ani kalen gi tarani thoi ni panba leipa kokko nimita saren janba nimit thokli thorom sing asida imagi macha manai khwai khibina matam chana lengbirakuna imagi thorom sing asibu mapung phana yaubiranaba nolukna ning singjari paujenjari ba imai bema kunthok khanbi thogol maruk DMU campus hangmaiban imphal Breakitungda taram noksari makhataba pawda India government ki makhada lebak asigi praja miyam gi damak ya phathaurang kaya ama thadarakle hariba ya phathaurang sing adu karamna praja da hakthengna yohongada gi habigi pandamda PMAY gi makhada Ministry of Housing and Urban Affairs Government of India na pangthokpa All India Short Film Contest Kusiyongka Asiana 2021 da minok amana first prize phangle Hariba short film contest asida Manipur gi oina short film nipan saruk yabada award kunmanga gi manungda Manipurna award manga lauduna iramda Manipur gi mai purakpa ngamkhre mathang manau tarakhraba film amadi miyoi sing adudi short film minok ama waikhom gulsan maitei wangkai pukri mapal Anisuba mana fanglakhraba film Thauzal gi Lastram Thongamba maitei hairok hingminasi film gi Puyam Jim Kelly Singh hairok ahum suba manada Anoba Yom film ge Chongtham Rajesh Kumar Singh hairok amadi Anoba Mayon film ge Moirangthem Jilang Amba Singh Khangabokni Short film contest asida makok mathang taraktuna Manipur gi mai purak pangam khraba artist singbo Robert Singh Khatrimayum Director of Mohwa Ministry of Housing and Urban Affairs Government of Manipur na harau taramna okre hairi Laglibe sahi manga asida India da kilometer lising amachani rong rawfwe gi tongan ba project jani yangkai pakhat ba pandam thamle haina Union Road Transport and Highways Minister Nitin Gadkari na phongdokre
Austria ge Innsbruckta ngarang pangthokiba International Trade Fair for Alpine Technologies ki Inter Alpine 2023 fair da wangang laduna mahakna phongdokibada hairiba project asi Parbatmala Pariyosna gi makhada paikhatkani Masigidama Make in India ki makhada roadway ki components sing puthokna na bahotnari loinana paikhatkadoriba project asi public private partnership PPP model da paikhatuna center na asangba sanpham gi chada humpu puthoktuna thabak paikhatnaba mityang thamli haiki Modi surname ga mari lainana Congress ki lusingba Rahul Gandhi ki mathakta Surat ke session court amana takiba rai atubu state obina ba Rahul Gandhi na haizakiba wafam ngasi Surat ke session court na dismiss tokra hairi kumza lisingani tarama pala pangthokiba Lok Sabha Mikhal ga mari lainana Kerala ge Kolar da pangthokiba Mikhal ge rally amada Rahul Gandhi na Huran Mesing gi surname asi Modi matawkaram na oiribano haina phongdokhiba ga mari lainana Gujarat ke hanagi minister Purnesh Modi na Surat ke session court da defamation case ama thangalakibani haidiba case aduga mari lainana mamang thagi kulumdoida Rahul Gandhi bu court na mara laire haina lauthokhiba ga loinana mahakpo sahi ani gi jail da laina ba order thokibani madugi matung thas ahumna Rahul Gandhi na hairiba court asida rai adubu state obina bu wafam pukhalakibani court na takiba rai aduge matung ina Rahul Gandhi MP obidagi suspend tokhiba ga loinana sahi taruk Mikhal amata thengna ba yadaba ga loinana makhatana mahakna Delhi da Lairamba MP ki quarters so tha asida thadokibani nakalamaramda Congress ki lusingba Jairam Ramesh na hiramasiga mari lainana logi matung ina makhatana thabak paikhat khigani haina report tawre Hausak sanabagi paw mo pizari Ngasiki sanabagi pawda All Manipur Football Association Sinduna hayengdagi hauduna chathagani tawramba webinar groups Umphumari Suba Sir Surachan Singh KC SICBA Memorial Football Tournament Khudong Sataba Kharana Maram Oiraga Tha Asigi Kunipalagi Hauragani Haina Amfana Thadorakpa Zero Lamana Khangalakle Manipur Cricket Association Sinduna Hokiba Mars Kuntradagi Team Tarama Palna Group Marita Saruk Yaraga Sanabong Anita Satharakliba Anisuba MNCA and the 14 Boys Cricket Tournament Kingasi PCC Mayakubi Ground Sanakiba Mathsta KASC Komidokna SU Sagolban Buran Samatara Humdoida Maitiba Pikre Massasida KASC na Ahanba innings bet Paiduna over Kunitoy ball Ahumda wicket Loinamak Turagadan Zani Kuntramatoi Loki SU na Anisuba innings ta bet Paiduna over Kuntaruk ball Marida wicket Loina Turagadan Samatara Nepal Lauduna Metsadu Maitiki Tournament Siging Asi PTRC Paswege Ground Sanakiba Topa Master RCA Lilongna Sedo Tangmai Banburan Sama Humbudra Matwida Maitiba Pikre Matsasiki Ahanba innings ta RCA na bet Paikibada innings ke Apiba over Kuntra Loidina wicket Taruk Turaga Ran Sahum Subna Taret Lauki Anisuba innings ta Sedo na bet Paiduna over Kunmapan ball Marida wicket Loina Makturga Ran Sama Kuntra Taruk Lauduna Matsasi Maitiki Satharagliba Tournament Asigi Hayangi Master Model Club Singamaka Amadi ESU Wankaina PTRC Ground Sanaragani TCMDC Tongzu Amadi AKSDO Kangabok na PCC Ground da Sanaragani All Manipur Football Association Sinduna Centralized Registration System Mayamna CMS Haina Kangnariba Amadi Competition Management System gi matangda workshop ama District Sports Association Senapati oina thasige kunithoida pangthoklagani hairi workshop asibu Amphage Registration Manager TS Devananda Maitaina instructor oiduna takpi tambiragani loinena TS Ojitna workshop aduda assist tawani haina zero lamana khangalakle All Manipur Sepak Takraw Association ye Mijang Makada Hodik Ground Hangang Mayay Lekaida Kunitoy Suba Mini Kunmari Suba Sub Junior Amadi Junior Lunena Contrataret Suba Senior State Level Sepak Takraw Championship Narangdagi Hauduna Zatharakpagi Ngasi Mini Boys Kanglup ke match Singda PUCA Kairangna
Yawa Singzamaibu set Ani Sinoda Maitiba Pikre, Hudik A Hengangna WAC bu set Ani Sinoda Maitiba Pikre, Junior Girls ki final match Sai RCA Imphal Amadi Sai RCB Imphal Sanaragani, Sub Junior Girls ki final match na Sai RC Imphal Amadi IMSUC Hengangna Sanaragani. Salau Youth Union Club Salau na Sinduna Chalibata Sigi Mapanagi Tim Kunma Thoina Group Tareta Saru Yaraga Club Asigi Ground da Zatharakliba Tarahum de Suba Salau ka Village Wise Men's Often 9 Aside Football Tournament ke ngasi sanakiba match amada NNCKC Nongrena FC Nongadabu Gol Ahum Sinoda Maitibe Piduna quarter final sangkre Atopa match amadana YDCL e Pungdong Bamna Loksing Kon Chanabu Gol Mari Anida Maitiba Piduna quarter final sangkre Hosing asigi oiba ayang asagi pao amo pizeri Manipur ngasi khwaidagi sakib chang degree Celsius kunthranithoi dasmik ahum aduga khwaidagi ingmana degree Celsius tarataruk dasmik ahum oiki angsata yawa ising manili chang ayukta sada humbudra humdoi amadi nungtilana sada kuntramari oiki nongjugi chang millimeter ahum dasmik mari oiki loisilakpada maru oiba pau amuk Wangjing Tentha Kendri MLA Paunam Brozen Mahakna Paiba Manipur Development Society MDS Chairman gi from Thadokre Ahing Nongyai Desip Kiba kan nanong may nuksit na Manipur gi tongan-tongan na mafam singda yung kuntra undok to na mangta hanikre Manipur gi ising pangliba mafam singda chobo water conservation project sing paikhalagani haina Chief Minister Nothomban Biren na hai kre Union Minister of State R.K. Ranjanna riban kharaka kendal khara chukhatuna thoram yauduna leire ngamkhai gi issue loisinba pamdre haina MPCC na maral sirakle Imphal Hospital da layangduna leba Myanmar macha kayada mateng pangbani haba ain kaina Imphal da leramba Myanmar macha ama fare Lamlaki sa ujek amadi akoy bagi khal yokhatpa amadi ngaksen ma mathau tarabasu maduna miyoi bagi hingna baga mantik naroidabani hairi Ngasiki oina di IS News na pijaba Manipuri pau matang sidalo senjari mityang tabiri pa pumna magpo amuka hana khurum jari